Governor Ajay Kumar Bhalana chair lauduna home amadi police ki conference panthokre. Governor Ajay Kumar Bhalana chair lauduna home amadi police department ki state level conference ngarang Ras Bhavan ki lok paban da panthokre. Mifam adu da maruaina chahi asigi November 19 dagi 13 phawba Raipur da pangthokiba DGP sing IGP sing ki conference da khanakiba wafam sing puthoktuna nainakhe. Conference adu da saruk yakiba Director General of Police Manipur Rajiv Singh na Raipur ki conference adu da Prime Minister amadi Home Minister na recommendation tawkiba wafam sing puthoktuna Governor da Kanganke law and order mapangal kanhanba counter terrorism left-wing extremism NCORD disaster management amadi civil defense ki thabak sing forensics women safety managing mass agitation sing thabak sing nengthina control tawba ngamna ba amadi laiba asidagi chen khraba myoy sing amohana porakna bagi matang da lokhat ka da thabak sing gi matang da su madik su wafam sing governor da thamki haide drug free India gi matang da Prime Minister da thamki wafam sing amadi Union Home Minister da National Security gi matang da thamki wafam sing su DGP Rajiv Singh na Governor Ajay Kumar Bhalana paudam ki haide matang sunaba technology sing drone sing amadi AI based tool sing sizinaduna police ki thabak thoram hena mapangal kal handuna drug free society ma ohanaba akan ma thabak lokhanaba amadi police person sing ningthina training pinaba Governor Ajay Kumar Bhalana makok thongba police officer sing da poktak pi ki haide ngarangi conference adu da Commissioner Home DGP sing IGP sing DIG sing amasung district khudimake SP sing su sarugya ki haide Tiger Party dagi tanthokraba misakni haina pambaina lusingba UNLF na phongdorakhre Wangmayum Azizur Rahman Alliance Tiger Party dagi tanthokraba misakni haina pambaina lusingba UNLF na phongdorakle party sigi DOPNE gi secretary Sarayongba Thoksomna Thadrokpa serol amana hai mayang Imphal gi Bengun Yangbi lekai dagi Wangmayum Azizur Rahman Alliance Tiger asi haukiba sahi 2023 dagi 2024 phawba party asigi member ama oina thabak torame party gi chana kanglon bunga pungamlakta dagi Tiger asi party dagi tanthokharba miyoi amane mahakna hauzik miyoi kharagi khutpu ama semgat laga chathariba thabak thong sing ase party ga kariguma hiram amata damari lenade Tiger anti social oiba thabak thoram amata tawroidabane kariguma mahak amasung mahake khongbuna anti social oiba thabak tawrabadi maral adugi damak party na serak pigani harakle Nakal amaromda pangkal gi lalhaulup People's Defense Army PDA sembada kanamtana athingba piba yaroi haidi matam amada People's United Liberation Front palki matamda maitai lalhaulup amana otpi nebi khibagi record lai haina su phongdorakle makhata na phongdorakibada Manipur da khunda laita aduna lairiba pangal lak ahum henba si mioi kharana masana masabu aidi pangal phurup asigi daita laiba lusingba misa amani haina ngaksaw thexariba mioi khujok sing adugi makhada laite habasi khangjagadabane People's Defense Army Manipur PDA November date to 2025 da saphonglakpa matamdagina December date 13 phawba maitai isinau amatana mana manen laudraga haujikta karigi apango mapal tholopano habasi pangal khunai da sengdok phomthoi November tang ani da PDA Manipur saphonglakpa matamda maitai gi lalhaulup oiraboi ningduna wa amata manen lauduna December gi tang 19 phaw tumina leramaga haujikna pangal community ra khulengbo lupni khanglakpa mikupta di lup asi khudakta muthatkadabani haina songthokpirakle mamang thakta People's United Liberation Front PULF ki matamda su maitai sanok singi maming lairaba party amagi miyoi singna aikoi gi miyoi sing jiribam da phaduna odnai ba kya ama tawkhibagi aikoi da record pumna maklai aroibada singda sinauni laubagi mahut pangal singi thabak thoram da su support tawbagi hainabi thamsi maduda tat lamdam sida nungsibagi yeneng songlakani haina PDA gi mai kaidagi thamlaklai Film album amadi web series na singbada lamdam asibu lana uhanba yaba sen yawhaloidabani haina nupi samas na phongdorakhre film album serial drama amadi web series na singbada lamdam asibu lana uhanba yaba sen na singba yawhaloidabani haina All Manipur Women Social Reformation and Development Samas nupi samas na thadrokpa cherol amana haide cherol sena hai lamdam asida art pu yokhatnaba honariba punamaki mafamda lup asina wafam khara thamnaduna aikhogi ilamdam asigi chanabi punsi mahingbu
thak wangna pukhatnabagi pandamda Manipurgi film, album, serial, drama amadi web series na singba puthokliba producer amasung director singna lamdam asigi top masak sing thabagi mahut lana uhanba yaba senna singba yaholoidabani amadi nomagi sara talibi mama oibi kayabu ikai phiruk khumba yaba amadi lamdam asigi chanabibu irang kaithel oina uhalaga sendong tanaba khanghonaroidabani punama semiyam ki mangjil thariba nupi lup ama oina yengduna laithokloi iramasida film forum Manipur nasu mari leinaba khodimakta poktak piduna thorakpa yaba thodok singdagi kanminasi haina lup asina miyamda appeal tawrakle Porompat DC Lambi December kunmathoi phawbada semdrabadi thingjallagani haire Imphal East ki Porompat DC Lambi December kunmathoi phawbagi manungda semdrabadi lambi asina geta leiriba club maira paibi amadi miyamna December kungani thoidagi lambi asi thingjallagani haina laingakta section wa thamkhre maikai asogi tongan club public club SSC DPA YPO TYC ABA BYDA KKYDO KSDO AAA OYO amadi KIYC na puna khuyek piduna Imphal East ki Deputy Commissioner thajangkhiba Cheryl amada Porompat DC Road asi matam sangna lambi sembidabana maram oiraga miyamda sawna khudong sadaba kya thohalle lambi asida pothole amadi uphul thopana maram oiraga miyamge punsida awaba mayakna hale maram aduna lambi asi laklaba December kunmathoi phawbagi manungda sembiyo karigamba matam asi phawbada sembidaba tarabade maikai asongge club miyam amadi mera paibi singna lambi asi matam kaktana December kunithoidagi thingjillagani haire Khantadaba aina loina ngamladaboi khanduna tawrakpana khunaisi lekha tarakpani haina ti esrade samna phongdokhre nahangi mifam adu Manipurda ingtapa poraknaba amadi saukhat thorangini lengak sembagi di centerna leblakadabani haina phongdorakhre laikol leimarel khorjai kol Manipur na sahi khudingi lamdam sigi nupi singda piduna lakpa Bimla Basanta Award 2025 hadak sahi ki oina eminent singer amadi radio broadcaster amasu oiribe ayekpam ningol songtham ongbi kamala da piduna ikai khumnaba utkre Manipur Press Club ki Lokta Hall da pangthokiba award yenthokpagi thauramadu da hairo kendra ki MLA Thoksom Radesha Sahitya Academy New Delhi amasung Manipuri Language Advisory Board ki former convener Professor Huirem Bihari amadi Laikol Manipur ki President CS Subadanina Mithunglen Singh oina saruk yakhe award adu kalakhiba laikhidraba songtham Basanta Kumar amadi songtham ongbi Bemalagi photo da laisu katuna ikai khumnaba utke Thoramadu da saruk yakhiba MLA TH Radeshamna chief guest warol piraduna hai Manipur da lairiba nahasing yamna talent lai adubu tawgadaba thabaksingda khanthadaba hangdaba amadi aina loina ngamlaboi khanba wakhalna mang tharaga torokpana ngasidi khunai asi lekha tarakpane ekhoi matam ayambada negativity chatpagum tawri afaba tawba miyoi amabu ekhoina saugat piba amdi thagat pibada ekhoida mangjaba leiro hake mana makhata na hai lanpham mayada maning hanba yade maithiraba sungam daba yade haiba thongnaga loinana miyamda pukning thauna piraga adumak lan thengnaba changi hojiki matamda angang sing lairikta thawai yawba hantharakum tawri thaksi khasi thagolon leinaraktre lairik phana haidabasu thagolon khangdrabadi lairik haiba kaude maramaduna khunai se mayai sai tharako tabani pendaba awaba nuai taba matamda lan thengnaraga punsigi mahau sabsana khanggadoribani maikai khudemak mamsilakpa matamda aiba aibi singna lamjing lamtak piba changi hojik ayamba negativity da chatpagum tawri asiguma phibam ase khorjaibu pamjaba miyamna lamjing lamtak piba mathau tai haike amaromda thauramadu loiraba matungda paumi singna nahan Delhi da pangthokiba BJP MLA singi mifam adugi matangda hangba wahangi pakhum piraduna MLA Thoksom Radeshamna hai nahan Delhi da phamkiba mifam adu Manipur da ingtapa poraknaba amadi saukhat thaurangi matangda khananaba phamkiba mifamne lengak sembagi di centerna decide tawgadabani haike mahana hai mifam adu lamdam asida khundamnariba community khudimaki BJP MLA sing saruk yakhe mifam adu pangthokpagi maroiba pandamde lamdam asi mahoksagum ingtapa lamdam ama ohenduna saukhat thaurangi thabaksing paikhatnaba hodabani thogliba irang ase adumak thoktuna leibi yaroi nongodi soiduna irang ase ki warusin purakani haiba wafam thamke Manipur thokliba irang ase loisenaba honadrabasu anaubalinga ama January tha phawbagi manungda semlaba yabagi thajaba leire haina MLA kharadi haraunare haire center gi BJP lusingba singna kausilakpadagi Delhi da sangkhiba Manipur gi maitai amasung Kuki MLA se nahan Delhi gi BJP headquarter da punna phamina dona state asida santi hajilaknabagi wari sana khrabasu Manipur da thokliba irang ase lusinduna tangdu laitaba Manipur ama ohengani haibagi matangda baralegak na lokpham thokpa thodang adu
mayek sengna lawgani phongdokhidrabasu athuba matamda Manipurda anauba lenga ama semlakpa yabagi oithokpa yabna nakna leirakpadagi BJP gi MLA sing haraoba haibadu oikhre pawse sina phangba pawgi matungiradi maitai amasung Kuki MLA singna nahan BJP gi National General Secretary BL Santos amasung party sing North East Coordinator Dr. Samit Patra anina share lawduna nahan nuthil mifam pangthokibadu afaba maikaida lakpa ama oikhi adubu Manipur gi MLA singna Manipur da halaklaba matungda anauba lenga ama semlagani haina haraorabasu semgadoriba lenga adugi lusingba haibadi Chief Minister kanana oigadoribano haiba khangba ngamdre loinana anauba lenga sembada Kuki MLA sing thamoi sengna yarabara haibadudi mayek sengna khangba ngamdana hujuk pawba leiri amaromda theklabada January phawbugi manungda anauba lenga ama sembagi thajabadi yamna nakna leire hainadi BJP gi MLA singi manungda phongdoknaba leire adubu nahan Delhi da pangthokiba mifamada BJP gi national leader singna akanwa wafam oina thamlaki haribadi Manipur da thokliba irang asi makha tana chathadanaba maitai amasung Kuki MLA animangna chawba thodang lawgadabani BJP gi MLA singi manungda matam koina napak tana duna amaga ki marakta yanada duna leirakliba si tawroidabani ama toina punsinduna Manipur da thokliba irang asi loisindaba Kuki amadi maitai MLA animangna honagadabani haiba wafam asi thamlaki hari pawsina hai Delhi da leiriba Manipur gi BJP MLA sing theklabada ngasi phawbugi manungda Manipur da thoraklagani makhoina Manipur yoraklaba matamda makhataba kari karamba thorang lokhatlakadage Manipur da thokliba irang asi maitai amadi Kuki MLA singna amata oina punsinduna loisinduna tangdulai taba Manipur ama ohanba ngamgadoribara haibadudi Manipur miyamna yengba tare hari Myanmar gi former MP amana Manipur da Kuki militant group Nipan gi lusingba oiri Indian passport pairi voting rights su phangle hari haukiba sahi 1990 da Myanmar da member of parliament MP oiramba Myanmar citizen Thangalian Pau Guite hauzik Manipur da Kuki militant group Nipan gi lusingba oibata natana Indian passport pairi amasung voting right phangli hana report amana hairi India gi internal security ga mari leinana Indo-Myanmar border fencing asi yamna maru oiba ama oirabasu Christian body singna back tawba Kuki Zomi amasung Mar militant group singna Indo-Myanmar border fencing amasung free movement regime gi mayokta leiribasigi maru oibadi sanglaba matam asi Indo-Myanmar border gi open border singda nakalani militant singi pre-militant route ama oina leirakhiba asinani Manipur da hauzik India government ga so sign tawnaduna santi gi wari sathariba Kuki militant group Nipan asibu lusingliba Thangalian Pau Guite asi Myanmar national oibata natana India da leiduna leba asida tongan ba anti-national activity kaya ama sathabada hakthengna senai adubo hariba singa si India government na khalakpadagi haukiba sahi 2019 da Myanmar national amana matau karamna Indian passport pairam libano haibisi matangda inquiry ama chathakhre report amagi matungina hauzik India ga suicide tawnadiba Kuki Zomi Mar underground outfit singi apunba umbrella body ama oiriba UPF ki constituent partner ama oiriba ZRA gi president oiriba Thangalian Pau Guite si Myanmar citizen amane basigi matangda Bharat Sarkar gi home minister gi maikaidagi Manipur Sarkar gi chief secretary da notice serve tawduna Myanmar citizen oiriba Thangalian Pau Guite na mataw karamna Indian passport pairam libano haibagi matangda matik chaba paukhum pirak na makhanghanba laikhre Thangalian Pau Guite si Myanmar gi Chin state ki Tonjang township ki Palmon village tagini loinana 1990 da Myanmar Zomi National Congress ki candidate ama oina Myanmar gi MP oina elect tawkhibane aduma pumaha phagane hana kibadagi Myanmar thadoktuna sienkhibane home minister gi maikaidagi makhatana hariba ZRO gi lusingba oiriba Thangalian Pau Guite si 1995 tagi hauna Manipur gi Sursatpur district leirakibane matamadu dagi ngasi phawba Thangalian Pau Guite mahaki ponafam lamdam oiriba Myanmar satre Myanmar citizen oiriba Thangalian Pau Guite si Indian passport paibada natana voter ID card paiduna Indian citizen ama oina vote thadabagi hak phawba phangle mahakta natana mahaki imung manung phawba Manipur gi voter oina register tawri amaromda India gi international security gi mari leinana hauzik Indo-Myanmar border fencing khabagi thabak yamna kana chathare India gi north east state sing amasung Myanmar ga lonaba kilometer lising amaga chatruk nifumdoi sangba Indo-Myanmar border fencing khabagi thaba asina maram oiraga lakadoriba sahi taragi matungda di border asi lathoklan sin yadana ikoi silaga leiragani Bharat Sarkar gi cabinet committee on security na border fencing khaba yauna border da lambi sembaga mari leinana mamang sahi 2024 gi March thada lupa crore lising kunthra mathoi kaithopoda ayaba pikre hare loidana mamang sahi 2024 gi December gi hujuk thawbada
Indian authority na India ki North East state la riba Myanmar national listing ni phuni thoi kadai da la riba ke habdu su mapping tawba loikhre haiba myo sing asi ayamana Mizoram amasung Manipur gi singdi district sing da lai haiba home ministry na sabchana khangba ngam le hari Leisil thang badagi flight nipu cancel tawkhre sahumna matam thengthakhre hari ka hena leisil nongphai thang bana uba ngambagi sang hantarak badagi Delhi gi Indira Gandhi International Airport ta flight nipu cancel tawkhibaga loinana atopo flight sahum rom hena matam thengthana paikhre flight tracking website flight radar 24 ki matungina di flight cham hena cancel tawki ngara ayo angan bada ka henba moong da leisil nongphai thanglakpadagi uba ngambagi sang hanthakibana maram oiraga Delhi airport ki paiga da flight ching cancel tawkhre capital city ki mafam senba thongna leisil nongphai thanglakpana maram oiraga airport ki runway da uba ngambagi sang hantharake plane paikhatpa amasu landing tawbada khudong thiningai oi haina khanbadagi flight ching cancel tawkibani haina IGI International Airport ki statement amana phongdokhe leisil nongphai thangmogi mathakta Delhi gi nungsit motpagi sangsu tamna wangkhalakle ngarang ayuk pung 6 tabada capital city gi AQI chamriga 58 oiki haidi Sahi nauribi nupi masa amada namja namtheknarubagi sahi kunmathoi miyat pikhre hari sahi nauribi nupi masa amada namja namtheknarubagi maralda miyoi ama fast track special number 1 Manipur na sahi kunmathoi miyat pikhra miyoi adugi mamingdi Khaidem December Eli Suresh maitai sahi nipukawi Imphal district ki Lamlai police station ki manung sanba nongdam maning lekai dagi ni hari maralairaba miyoi adubu IPC ki section 417 ki makhada sahi ama jail da thabak suhan Tambaga loinana Pokso Act 2012 ki Section 6 ki makhada sahi kun jail da thamnaba amasung lupa lakh ama fine thinaba khanghanke kariguma mahangna fine gi senpham adu pidrabadi makhata na thamari jail da thamgadabani hari case asigi sentence hearing sathabada public prosecutor gi maikaidagi miyoi adu masagi sahi nipan subada ngairibi nupi masa amada namja namtheknarugi dama khwaidagi kanba chairak pibinaba taksanke nakalabarom da deputy chief LADC na maralairaba miyoi adu sahi kunmathoi da thamnaba wafam thamke hairiba miyoi adu kumja 2019 gi October 17 dagi kumja 2021 gi February ani phawba jail da lairakhiba maramna court na piriba sera asidagi sahi abaga kha ahum kakthaminaba defense ki maikaidagi pukhatki court na nakalaniba ki wafam daraba matungda para laire khanglapa miyoi adu sahi kunma thoi jail da thambaga loinana lupa lakh ama fine thinaba khalanki bani hairi